आकाशवाणी इम्फाल Kshetrimayum Chitrabhanu na pau pazari Anishibba Malengi meditation nimit palantharong ngasi Manipur da su pangthokli Malengi santi amasung nungsi janaba haiba wakolon da pangthokliba JAC gi palantharong ngasi Art of Living amasung Vishal Mega Mart kawa da puni shinduna Vishal Mega Mart da pangthokhi Manipur Urban Development Agency mudana sinduna Bisnupur jila gi Moirang da leiba gumba Nurathal Garden da palantharom asigi mari lena nangarang meditation session ama pangthokhi maduda Tidim Road Oina Municipal Council dagi horaga Moirang Municipal Council Office pawbagi sanitary workers amasung sweepers sing na saruk yaki Imphal tamna lakadaba poche puba gari sing convoy letebadagi ngasi jiribam da paduna leiri gari sing adugi manungda LPG gi ahum thau puba tanker nifu mga amasung ate poche puba gari kuntra hundo yauna punna gari marfumato yauri Ahanba state level Kaching Iputaret Memorial Half Marathon lising ani kun mga Kaching Kalai Kaching Manipur na sindu na ngasi pangthokre kilometer kun matoi sangba lamjin adu youth affairs and sports ke secretary Naurem Parbin lam thaki marathon aduda IDP yaw na punna miyoy Channi kuntra rom na saruk yaki thorum adugi saruk amu oina nat ki oiba thorum singsu pangthokhi Pradhan Mantri Narendra Modi na ngasi Asangwe Dibrugarh Zilla gi Namruta lupa koti lising tara chato sumna ama changna sagataba fertilizer plant ama urep yung tamkhre masi har gi pothok sing hena puthop kaluna na lamdam asigi lo sinu gi thabak thoram sing da chawna kana ba phangalagani plan asina chehi amada urea metric ton lakh tarani thoili sing tere puthop pangam lagani thoram adu da wangang bada Pradhan Mantri na hai plan asina Assam yauna ati yumlo na river raja sing da darka leiba har sing pi bangam bagaluna na mapam adugi miyam da thabak pi basu ngamhalagani Pradhan Mantri na hai longmi sina mahimarong thaduna lokpadagi horaga kaithel da yonba phawbada BJP sarkar na longmi singi damukta lepli mang hai PM Kisan Samman Nidhi gi makha da hoji phawbada lupa koti lakh mari rongi longmi singi account sing da haktheng na hakre Sri Modi na hai PM Kisan Samman Nidhi के लगभग 4 लाख करोड़ रुपए किसानों के खाते में भेजे गए हैं आंकड़ा याद रहेगा भूल जाएंगे 4 लाख करोड़ रुपया मेरे देश के किसानों के खाते में सीधे जमा किए हैं इसी साल किसानों की मदद के लिए 35,000 करोड़ रुपए की 2 योजनाएं नई योजनाएं शुरू की है 35,000 करोड़ पीएम धन धान्य कृषि योजना और दलहन आत्मनिर्भरता मिशन इससे खेती को बढ़ावा मिलेगा Madugi mamangda Pradhan Mantri na Guwahati gi Pasim Boragong da leiba Swahil Swarak Khetro da chatuna Assam movement da thawai na panta pikraba athopa singi mafam da ikai kumna utkhi parikha pe charcha gi tharung gi saruk amu oina Sri Modi na Assam gi mai masing lamda makok thongba mahiroi kun manga ga su Guwahati da unaduna wari shanakhi Kendra Youth Affairs amasung Sports Mantri Dr. Manshuk Mandavian Hairi Sunday on Cycle asing asidi miyam na pamna ba amadi chanebi ama oirakli Sunday on Cycle thoram asi ngasi chehi ama mapung pharak pagamari lena na pawmishi ta wangang bada Sri Mandavia na hai Pradhan Mantri Narendra Modi lamji makha da tharang asi miyambu noihanda na masamo phana amadi nadi tana thamna bagi pandam da hodoki bani mangna hai miyamna cycle thokna pollution ki chang hanthan bada chawna mating oiri Dr. Mandavia na hai masida miyamna saru yab ki chang nomo nomo gi hengalakli ahan bo oina Sunday on Cycle asi leiba sigi mafam manga da sumna tagi miye changa rom na saru yaduna hogdoki bani adubu hojiti leiba sigi mafam lising ni pan hen bada tharum kaya pangthokli Kendra Law Sung Mantri Sivraj Singh Chauhan Hairi Sangsaki Mathangi Mifamda Sasin Nabatil Hida Amasung Har Singh Puthok Pathing Naba Bill Ama Sarkar na Puthok Lagani Mangna Hai Sasin Naba Har Til Hida Amasung Unauthorized Biostimulant Sing Yonba na Maram Oiraga Longmi Singda Lana Lamjing Hale Mangna Hai Aran Mathabak Toba Miyoi Sing Mathakta Akanba Ain Semagalona na Akpa Cherak Piragani Kisan Trust na Sinduna New Delhi da Pangthokpa Thoram Amada Wangang Bada Sri Chauhan na Hai Asigumba Thabak Thoram Sing Toba Tingnanaba sarkar na khungthang kaya lokhotle handakta sangsata pass tawkhraba Vikshit Bharat Ji Ramji Bill asina thabak subugi matam numit chaman orambadagi numit chama kun manga da hengatle Awang Bharat ngasi ayuk lechin kungna thaba na maram oiga flight paibagi matam thingthaba yauna ahongba kaya leiri haina Airport Authority of India na phungdorakli IMD na su pollution ki chang hengalakpa yauna lechil kungna thagani haiba wafam hana na phungdopo laikhrabani pauloi seri